Logi WANGMADA NONGMEI PAIRAMBAGI PULISNA Phaduna Purakpa Kuki Macha ama Kuki Nupi Shingna CHURACHANDPUR gi KAPRANG BANGLA MANAKTA Overpower Touraga Munkhre Pulisagi Munkhre Kuki Macha adugi maming Lian Chuannan Apokpa Sinkhen Munkawe Piarsan Mun Village CHURACHANDPUR dagi ni haidi Pulisagi fangba pau amagi matung ina ngarang numit yung bamatung pungkai khare helakpa adwaida torbung Bangla da leiba joint check point na asad awok sin frisking checking sathabada lian chunlan hariba mioi asidagi security force na 9mm pistol gi magazine ama live rounds nipan amadi tear gas consister amaga konana fakhe Faraba lian chunlan amadi mangondagi phagatpa potlamsing aduga konana CHURACHANDPUR district police na puduna lakpada Bangla khara hendorak laga leiba KAPRANG mapada Kuki Nupi Shingna lambi thatuna leiramkhi Nupi Shingna lian chunlan condition amata yaudana thadokadabani haina police ki team aduna taksinki police ki team aduna lian chunlan puraga mafam adu thadoktuna chatkinaba kana hotnaki adubo charangna bagi khudong chaban lauraga nupi kharana overpower touraga lian chunlan police ki makhutagi mullaga khonglei thuna mafam adu thadoklaga chenkhibani haide Thaudoga mari lenana CHURACHANDPUR police station na lian chunlan gi mathakta FIR number 37/2024 CCP PS under section 25(1)C Arms Act lokhatkre loinana lo thugai duna lian chunlan bu police ki makutagi munduna pukhiba aduda chenaba Kuki Nupi Shingna adugi mathakta CHURACHANDPUR police station na FIR number 38/1/2024 CCP PS under section 143/149/506/224/225/34 IPC gi makhada case amasul lokhatkre haina police tagi fangba power asna makhatari